Hꯧzik soknariba Russia amasung Ukraine lanfam asi 90 days henjilakle houzik fawba losinbagi mami uba fangde. Masina maram oiduna global gi oiba inflation gi issue asisu nongma gi adumak hengalakli masigi manungda chana thangnaba chinjaki mamal hengalakpa maroina wheat ki shortage asi adumak hengalakli. Masigi mari leinina Russia gi president Vladimir Putin na thamlakhiba offer ama US ki maikaidigi reject tawkre. Mayam pumnamukpu anova video update amada amukka hanna taram noksiri karamba anova development sing leibage haibadu video sida punam yeng tabinasi. Mamangi video dasu phongdok chakhrabani Russia amasung Ukraine hairiba country asi global gi oina khwaidigi yamna wheat export tawba country singni. Houzik leiriba wheat ki oiba shortage amasung inflation gi leiriba issue asi kharadang oisu hantanabagi damakta haiduna Russia gi maikaidagi Russia dagi wheat export tawjadaba taragasu Ukraine gi maikaidagi wheat export tawnabagi damakta tanja ama pinabagi offer amakhak thamlakhibani. Mebasida uriba si Ukraine gi southern thangba saruk Black Sea ga connect tawba mafam singni red machuda leiriba sina houzik ki oina Russia na Lusinlkpa Ukraine gi leiriba seaport sing asi ayamana houzik Russia na loinama capture tawkre lemhoriba si Odessa amasung masigi manang nakpada leiriba seaport kharakak ngaire hairiba mafam sing asisu lepa leitana Russia na attack chatharakpadagi hairiba seaport asi houzik ki oina sizinaba yadana leiribani. Russia na thamlakhiba offer asi Odessa amasu masigi manang nakpada leiriba seaport sing asida Russia na attack tawriba asi lepa amasung Russia na capture tawduna leiramba Ukraine gi seaport kharasu Ukraine da amuk hanna pithoktuna leiriba global gi oiba wheat ki shortage asi kharadang fanabagi damakta Ukraine wheat export tawba yahanba masigi exchange oina USA na Russia da thamliba sanction sing asigi manungda khara handokpa haiba wafam asini phongdorakhibasi. Russia na thamlakhiba offer asi USA gi maikaidagi Ukraine gi leiriba miyamsing asigi thajaba manghanba yaroi haiduna reject tawkre. Karigumba wafam amata explain tawdana hairiba statement asi khaktani USA gi side tagi phongdoktuna reject tawkriba asi. Asumna tawringegi tansa asida Lithuania hairiba country asina UK ga punduna hauzik Ukraine gi oina capture tawdana leiriba Odessa gi amasung masigi manak nakpada leiriba seaport sing asida UK amasung makhoigi navy thajinduna makhoigi warship sing asi thajinduna secure tawduna ngak senduna thamlaba matungda masidagi wheat asi export tawnabagi plan phongdokli. Lithuania gi masigi plan asi yamna bera kaba plan amakhakni hauzik soknariba lanpa marak asida karigumba makhoina Ukraine gi seaport sing asida makhoigi warship sing asi thajiluba taragadi Russia gi maikaidagi kari tawbagi damakta makhoida attack tawrak loidoribano. Russia na attack tawrakpada makhoigi navy amasung leiriba forcing adu siba sokpa masina chingba yawrakpa matamda makhoina mu handuna Russia da attack tawragadi hauzik leiramliba lanpa masi karamba maongda oirakadoribano haibadu aikona tamba ngamde. Nakalama roomda India na wheat export tawba ban tawkiba asida IMF ki chief Kristalina Georgievana India na laukalakliba khongthang asida amukka hana reconsider tawbinaba haiduna haijarakre. Hauji global gi oina wheat shortage ki oiba yamna chawba issue ama leiringegi matam asida India na asumna wheat export tawba ban tawsilakpasina maram oiduna leiriba phibam asida amukka hena soksinhalagani aduga atopa country singnasu India na tawriba asigumna mataw tamnarakpa taragadi yamna chawba problem ama lakani haiduna mahangna phongdokhi. Lakadoriba matam khara asida petroleum product khakta natana chana thaknabagi pochangsing asidasu phangnadaba masigi mamal hengalakpa masigumba maram kaya asina maram oiduna inflation gi oiba issue asi globally oina yamna chawna thingnarakani haiduna expert kaya amuna phongdoknari.